Manipurda ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯃꯦꯞ ꯑꯅꯧꯕ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯁꯨ ꯆꯥꯏꯅꯥꯒꯤ ꯃꯦꯞꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯃꯦꯞ ꯑꯃꯈꯛ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯅ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ 1962ꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯆꯥꯏꯅꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯤꯁꯄ꯭ꯌꯨꯇꯦꯠ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯁꯤꯁꯨ ꯆꯥꯏꯅꯥꯒꯤ ꯑꯅꯧꯕ ꯃꯦꯞ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯛꯂꯤ꯫ ꯆꯥꯏꯅꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦ ꯖꯌꯁꯪꯀꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯅꯧꯅ ꯊꯥꯗꯣꯔꯛꯂꯤꯕ ꯃꯦꯞ ꯑꯗꯨꯕꯨꯁꯨ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯁꯤ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯈꯥꯂꯤꯁꯇꯥꯟ ꯃꯨꯚꯃꯦꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯇ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯌꯦꯠꯅꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯀꯦꯅꯥꯗꯥ ꯑꯁꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯃꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯇꯥꯟꯊꯣꯛꯅꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯖꯒꯥꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ, ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯀꯤꯝ ꯖꯣꯡ ꯎꯟ ꯔꯁꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯁꯨ ꯎꯅꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯑꯃꯁꯨꯡ ꯔꯣꯀꯦꯠ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯔꯁꯤꯌꯥꯅ ꯂꯩꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯕ ꯍꯧꯒꯗꯧꯔꯤ꯫ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯑꯃꯁꯨꯡ ꯔꯣꯀꯦꯠꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯗꯒꯤ ꯏꯟꯐꯦꯔꯤꯌꯔ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯀꯔꯤꯒꯨꯝꯕ ꯏꯝꯄꯦꯛ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯋꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯃꯥꯡꯗꯁꯨ ꯏꯔꯥꯟꯗꯒꯤ ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯂꯧꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯆꯍꯤ 2023 ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯑꯅꯤ ꯂꯣꯟꯆ ꯇꯧꯕ ꯑꯗꯨ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯊꯀꯤ ꯂꯣ ꯑꯣꯔꯕꯤꯠ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯑꯃ ꯊꯥꯒꯠꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯥꯏ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯇꯦꯛꯅꯣꯂꯣꯖꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯅꯆꯤꯡꯕꯁꯨ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ꯫ ꯍꯟꯗꯛꯀꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔꯒꯤ ꯔꯁꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯄꯦꯛꯀꯨꯝꯕ ꯁꯥꯏꯟ ꯇꯧꯗꯅꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄꯅꯤ꯫ ꯃꯃꯥꯡꯗꯗꯤ ꯀ꯭ꯋꯥꯗꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯀꯌꯥ ꯐꯝꯕ ꯃꯇꯝꯗꯁꯨ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯅ ꯋꯥꯐꯝꯁꯤꯡ ꯊꯝꯕ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯊꯪꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯥꯏꯖꯔꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯆ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯦꯝꯕꯦꯁꯦꯗꯔꯁꯤꯡ ꯂꯧꯊꯣꯛꯀꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃꯈꯛꯅꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯃꯥꯂꯤ ꯑꯃꯁꯨꯡ ꯕꯔꯀꯤꯅꯥ ꯐꯥꯁꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯀꯨ ꯂꯥꯛꯄꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯅꯥꯏꯖꯔ ꯍꯥꯏꯔꯤꯕ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯖꯨꯂꯥꯏꯗ ꯊꯣꯛꯈꯤꯕ ꯀꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯂꯥꯟꯃꯤ 1,500 ꯔꯣꯝ ꯂꯩꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯥꯏꯖꯔꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯆꯀꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯟꯆ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫